Maheiroisingna higher study the Mai Onsinba Tangai for the Haina Mla Dr. Sapam Ranjan Fongdokhre. Imphal West ki manungda yamna maruiba government aided college ama oidiba Western College Konthozam gi nauna saba main gate ngarang Konthozam AC ki Mla Dr. Sapam Ranjan Singh na chief guest oidina ribbon kaptuna sangakre. College की main gate संगाबा की थोरम अदुदा governing body Western College की Konthozam की president के कुंजराज सिंह यूरेंबम JP की chairperson सुखाम जोई सिंह Konthozam JP की chairperson फुरित साबुम गोपेश्वर सिंह ngarangबम JP की chairperson अहोंगशंगबम श्यामजाई सिंह block development officer पातसोई S Jenny Singh MCS Western College Konthozam की principal KH Devendra Singh social activist TM Robindra Singh amadi Maishnam Suresh Luwangna athoiba mitunglen Singh oina sorugyaki Thauramadu MLA Sapam Ranjan Fongdokhibada Western College Konthozam asi Imphal West ki oina yamna maruiba government aided college amani loinana Masi Manipur University da affiliate Tauribani College asi Imphal dagi panglap laptaba National Highway Imphal Jiribam lambi gi manakta leiba strategically yamna mafam chaba adugumba college amani mahakna makha taraduna college asi ningthina mathau tauhanbada miyam gi mateng changi college asi gi sanabung classroom sing amadi gari parking marang kaina leijai College asigi academic atmosphere ningthina maintain taunaba hotnabada Maheiroisingna amadi miyamna full cooperation piba tangai fade loinana ngasigi Maheiroisingna higher study da Mai Onsinba Tangai fade haina MLA Ranjan na Fongdokhi